मियाम हाइबदी क्लब मैरा फाइबी हेरोइसिक कुल्ला कांदा कोई या लेना ना कोई मनी थनबा आंगो राशि यानी के हाइबदी यानी के कोई ना संदकी मधुदा कोई इंडिया लेना की यामना मिशन मिखाई नाइबा इंडिया लेना की यामना डिवाइन पॉलिसी मदी इंडिया लेना की हिमिनरी ग्रुप सिंगसु कोई मियोय सिंग सैंपल कांदा सिंबा को मदी को कत्ता को मसी कोई खुदिमकना यानिंग दे हैबसी मसी यानिंग दे बखत नतना इंडिया दे कोई करीबुबा परामत तमिगि मतम यौरपदुना मरम ओरकान ngasi MSF amadi group manga na koi sansan jabani maduda koi khala oina laujaki ba si koi manga ni ahan mada koi manipur mutan ba india langa ki paggang janing de haiba amani adu ani subuda manipur mutat pa yaro haiba amani ahum subuda india langa ki divine policy lekhalu haiba ma aduga number mari subuda irom dom lepsaba si pukpadagi yarokaba ekoi ki hakni haiba simaga aduga mga subuda loilam mapugi ampo education for ek asi repeal taw amadi manipur de kumu talo haiba si basi ekoi na yengba ya basi ekoi ki koi siroi festival ka mari leina na media ki team amaka kulu chak matamda manipur khaba bas amada manipur khaba wahai sing muthalla kanda koi chatka dong haiba adu matno iba si ekoi na khangi madudi manipur se matam punamakta muthana ba thurang lai haiba sini masi ekoi tumina yengdul laibagi matam natre mahiroi amadi miyamgi ekoi gi apunba sapu amana ekoi gi manipur muthana ba thurang laiba si ekoi thengna ba sem sabagi matam duni madu koi sem sana ba su masi lepli hai nai thunjagi